Senterga Kutyek Pinakhiba Chahi Kuntaret Suraklaba Ceasefire Kairakpa Yai Haina IM na warning Toukhre. NSCN IM na Chahi Humdrataret Mapung Faraklaba Nagagi conflict asi Loishinnaba Naga Singi Tongan Mafiral Amasung Constitution Pigadabani Amadi Center na Madubu recognize Taugadabani Haiba Wafam India Lengak na Yarakidraba Matungda NSCN IM na ceasefire Tugairagani Haina Akanba Wafam Fongdok Tuna Kihallakre. Nagagi Constitution Amasung Firal Amatongan na Thamduna Madubu Center na Sakhangdrabadi Chahi Kuntaret Mapung Faraklaba ceasefire asi Tugairagani Madu natraga third party amana Hauzik Lairiba conflict asigi Waroishin Puraknaba Wari Sanabada Saruk Yahangadabani Haina Fongdokhi. India Lengak Amasung IM Anigi Marakta Haukiba Kumsing Inglising Amachamapan Maudra Taretagi Ngasi Fauba ceasefire Kutyek Pinaduna Laklibani. Madugi Mathakta Tuingaleng Muiva Yauna Loop asigi leader Singh Dimapur Manakta Laiba Hebron da Laiba designated Kemta Lairaklibani. Ikai Khumna Ningai Oiraba political agreement ama Puraktuna Chahi Humdrataret Suraklaba Naga conflict asi Loishinnaba third party amana mityeng changhanba pami madu India lengak na thabakta onthok trabadi ka henna miot mina yauba khongjang sing changsilagani hairi matamaduda IM gi cadre sing mahau sagam khutlai paikhat lagani center gi mayokta violent oiba action lokhatlakani haiba wafam thamlakre IM gi general secretary oiba gi mathakta chief political negotiator su oiriba thuingalen muiwana fongdokhibada center lengak ka khutyek pinakhiba kumsing inglising ani tara manga gi august ahum gi framework agreement adugi letter amasung spirit khudingmak thajaba manghalle haiba wafam fongdokhi nagagi firal amasung constitution tongana leihangadabani center lengak na sumadubu mapung fana recognition piduna ikai khumnagadabani haiba IM gi demand adu India lengak na ngasi fauba ayaba piraktabadagi IM na makhoigi akanma warning asi India lengak ta tawrakhibani center na makhatana yaraktrabadi chahi humdrataret suraklaba nagagi conflict asi loiba nairoi makhatana khutlai paikhatlagani haina fongdokhi NSCN IM yauna tongan ma nagagi loop singla ngasi fauba fongdoktuna lakiba wafam singi manungda naga sing asi India gi part ama oina kaidongnungda leirakhide kanglup asigi ayaba amata yaudana namduna India da tilhankhibani haiba asini kumsing inglising ama chamapan nifu taret ki August 13 asi ningtamba numitni haina naga loop singna lauthokibani Madugi makha tarakpada NSCN IM amadi nagagi atai khutlai paiba loop singa Indian Security Force ka achauba conflict ama thoraktuna khutlai paiba naga loop sing semlakhibani kumsing inglising ani tara mangagi August ahumda khutyek pinakhiba framework agreement adu letter amadi spirit mapung fana India lengak na ikai khumnaba utrabadi pak sauna amang ata thokadaba khutlai paiba ihau makha tana chatharakani haina muiwana thadorakpa lamai manga panba statement amada fongdorakli